Haojik2 phangba paw amada ngarang Kuki amasum Naga akanba mawngda litanda thoaningdaba thakdok thokhraba loiraba matungna hairib thakdok asida asopa nangkraba miyoising Manipurgi Chief Minister Yumnam Khemsana rimsi satuna anaba asokpasinga unaduna wari sanakri loinana santida leibinaba amasum santi laknaba apil torokli Curfew imposition tawraba phawbada madugi matungna litan ukhulda tangkhul village amasum urkhul village anigi marakta conflict tholakpadigi yumkhra ngarangdang mai thakhiba hairiba mai thabadigi sakraba yumsing asu tangkhulgi yumsing ni sohaidi praja section kiyadagi curfew imposition tawna matau kuramna hairiba thadosing thon khibano haiba wafamma angthoknarakli loinana hairiba ngarangdang mai thadokraga haujeyuk leiriba phibam sing asini amaromdana Kuki singna litan tangkhul headman gi yum yauna tangkhul gi yum khra ma rural bank mai thakhi bane hari social media da thadurak pa paw manadi hari thagdo sida tangkhul gi mapan kuki gi ahum yum sing hari thagdo sida ngarang nungdang gi violence sida mai sak tunum ama ata thon kheri Tangkhul masan litana phurak padigi saun irang thokre curfew thamjingkhri Ukhrul district ki manung sana leiba litan bazar kuki masa khrana sarka phung khulgi tangkhul masani tamthina phurak padigi lekanakhri sarka phunggi khunja sina thawdu odur sienari besing phanaba litan police station da irang horkhri irang lakshina bo honaba da security force na tear gas cell masing thingam dana kapkhri District Administration urkhulna litana curfew thamjingkhri thawdo odu nahan numidang litan bazar thukibani press na phangwa pawgi matungina sarka phung khuldagi starling simre seni phugu humlu amadi laisiyu kasar se kuntra makhoi anina torchlight kap tuna lambi da laklingai da koki masa khara thulaktuna torchlight kap tuna satliba khari kino haiduna halakhiba galoina khut thaba horkhibani Maduda starling simre amadi laisio kasar phibam thina sokhi starling de hauji rims hospital laikanari hari thagdo odur sienabasing phanana ba litan police station case ma register tawkhiba galoina mara leibasing phaduna puthokadabani haina sarka phungi khunja singna litan police station da thomjilakri thagdo oduga mari leinana sarka phung khulgi ahal singna sarai khong litan gi miyut sing gauduna wari sanana bo honabada laktabadagi sarka phung khulgi naha kayana sarai khong litan gi ningthaugi yumna satuna mara leibasing adu puthorakna khanganbada puthorau yadabadagi ningai sangdana batholaki tungda kuki gi miyoi khra thulaktuna sarai khong litan village chief ki mayumda thomjulaki badu phanaba litan police station amuk thomjulaki nakalani gi marakta saun muk khut thanarapgi mong leirakpadagi miyam sing takthokna bo honabada security force ki maikedige tear gas cell masing thingamdana kapki security force na tear gas kapana misam khra sokhi loinana miyam gi maraktagi security force tamna nung thomjilakpada litan police station na mathau toba BDF personnel ama makok nungna panbadagi sokhi and security forcing su maphamadu sangsinduna nakalani gi miyam takthokibaga loinana irang lakshin bangamdri hari oirakliba phiba maduna pamdaba thawdok sing thoktanabagi damak district administration urkhulna ngarang numidang pung 8 tagi makha tabu order ama thoktriba phawba curfew thamjingkhri nakala maromna thawdo oduga mari leinana kuki student organization KSO urkhul district thadurakpa chirolamada thawdo odu akan mamongna condemn tawbaga loinana litan sarai khong village ta sikibung sarkayung khulgi khunja sin attack torakhibadu yanindi maduna khunja sin aki ekang piri nan thokiba thawdo odu mayai ka bachinjak chaba miyoi khragi marak thokibani litan sarai khong village authority na asok imung munungi miyoi singa loinana wari sanaduna losin khraba waphamni village authority na hotnariba sigi ona tainabada violence oina khut halakpa sina khul ani sigi marakta nungsi sanana ingna singna leiminaramba aduda akaiba kya lakhali maram aduna civil society miyam amadi mari leinaba singna thawdok communalom lana puthoktanaba khangalakpaga loinana mari leinaba authority na niyam sunu thiganaba su appeal torokli miyambu mirai vilaiti miyamgi apamba thungani hairabadi MLA phamdagi resign tawgani paulilan hokip koki zo miyamgi aspiration digi mirai vilaiti miyamgi apamba thungani hairabadi MLA phamdagi resign tawnabagi damak sem saduna lei haina MLA paulilan hokipna phongtokri haina
The Hills Journal report taurakli. Report asigi matungina haukiba tha asigi tarukta Sursampurgi Bangnomda Kukizau MLA humbu okpagi thoramamada yaukiba Saikot Asigi MLA Paulilan Haukibna The Hills Journal unabada MLA na phongtorakibani hairi. Se Minister Yumnam Khemsana Lusingba Popular Government asida Deputy Minister Nemsa Kibgen MLA Ngursang Sanati amadi LM Khokti yaukibadugi matang hangba wahangi pakhumda MLA Paulilan Haukibna hai. Popular Government CM Kukizo MLA Ohum Sarugya Hrabasu Lemhori MLA Tareti Haojik2 su Kanglup asigi miyamna laukiba wore baduda sab yungna lebri. Ngasi su hari MLA Taret ki maikaidigi Kukizo miyamgi apambada lebli hanesu magna phongdoki. MLA Paulilan Haukibna makha taraduna phongdokhibada government gi part amu oiba madi legislature oina leiba siga yamna sauna khetnaba khalai MLA ama haibisi miyam gi apamba dubu represent taunaba honabani adubu government gi part ama haibisi di government gi leidibe agenda adubu solve taunaba honabada secrecy thamgani haina wasak labasingni haina magna makha takhi legislature ama oina leirabadi matam punamakta government gi leiriba policy sing adugi matangda wang hangbagi ayaba piri masigi damakta miyamna legislature singbu elect tawduna khalakibani haina phongtokhi MLA resign tawgadra tawroidra haibigi wahangi pakhumda MLA Paulilan Haukibna hiramasigi matangda leiribe MLA tareka punna khanakhigani Karigum MLA Pamdiki resign Torabadi, Miyangi Apamba Tungani Harabadi, Madugi Democracy CM Saduna Layana Makataki Tangal Kaitil CM Gitabak Atu with the Lushindrabadi CM Excel Lokot Kanakri Haribasi Narang Ayuk Sip Minister Yumnam Kemsana Tangmaiban Kendrigi MLA Kumoksum Zuikisanamasum Kaisamtung Kendrigi MLA Sapam Nisikan Yauna Tangal Kaitil Gituan Tuan Belambi Singda Rigid pavement thabamadi paper block thabagi thabak singeng singkhri Tangal Kaitil gi lambi sembigi thabas yamna tapna satlamba amadi mafam khraduna thabak lepaga leibadagi Chief Minister Yumnam Khemsana mari lenaba company gi miyoi singda akan bo phong kya thamkibaga loinana atuba matamda semba loisindrabadi action lokat kani haina warning tokhredi Public Works Department ki official sing mahut amasu municipal corporation ki official sing yauna ngarang khoirambal kaithil gi akoiba amadi thangal kaithil gi lambi thong sing semga sakaliba sing adu Chief Minister Yumnam Khemsana yangsingki loinana haujik thangal kaithil gi mapam khrada lambi sem gi thabasi yamna tapna tawriba adu athuba matamda loisin hananaba mari leinaba department gi official singda khangan khiyari Foothill region the labor Kuki militants in Indian Army na mating pangsile government action lokat piu copy pa Foothill region the Kuki militants na sa tharakpa law kaiba thawung singda Indian Army na mating pangbi mawong the lady haraduna Manipur government na Kuki militants ngi mathakta action lokanaba copy paul na hairi copy paul Committee on Protection of Indigenous Peoples and Central Land Thadurak Pochirola Manhai, Tasiki Tereki Numiyuma Matung Pung Taragani Makairam Tabada, Lema Kong the Toki Bataudo Duna, Indian Security Force Kuki Militant Singa, Nanas Mini Habis make Singatakli, Naga Mr. Miam Amana Sarski Conference Ama Yaru Raba Matung, Masagi Kulda Halakwigi Lambigi, Lema Kong Singwang area, the Nipan Super GR Gi Kambu Mana, Atingba Piki, Atingba Dugi Maram, Hang Lubada Kuki Militant Singa. Sanghalak Yaru Hen Ating but Labana, Towaning the Taudo Toktanaba, Ting Benheba Kankiadi Rajasthan building Ninkai with the Anisiri Tarahum de Sokle, Rajasthan ki Kota district Mathol Ahungi building a Maninkai Padigimi and Shikibagal and Atopataragum in Sokle Hena, officials in a Fundokri, officials in the Fundo Pugimatu in a Kotagi. Talwan di area the labor building adu nahanumitang Ninkaira Kibani, Makoi Nike, Taudo the Mui and Shikibaga loin and Atopatara Komdo in Soki, like Kidraba Mui Singadugi Maming Aryan say Kunamasum, Lakan say Taragama, we hand Fundo Laduna Makoi Nike, Asopa Singadugi Manung the Nippon House Hospital, the Makatana laying the Adobo, Makoi Mangari to a people Luda Vagidigi disaster crypt. Officials in the Nike Taudo Odugi Pau Pong conduct the National Disaster Response Force, State Disaster Response Force, and some fire service key, personnel sing Taudo Topam the sanction Kibagaloina, me can begi Tabak Sataki, Kotagi, Divisional Commissioner, Anil Agalwana ki, building a Dugi Manak the house, construction ki Tabak Karasatariamasum, Maduna Maram Oiduna, building a Ninkaira Kibu Oram Via Taznari. Amarom Champur Gitu Bonda, Granumida, Amuhana, Koki Singna, Mi Kauktokuna, Lambida, Maitaduna, Irang Saganaba
houkhre saktam ama social media singda photo video loinana thadoknarakli Bihar gi Darbhanga da sahi taruk ngai ri nupi masa ama rep taroga halamni Bihar gi Darbhanga town gi manakta leba University Police Station gi manung sana leba pukri amada ngarang masa gi sahi taruk ngai ri nupi masa ama rep taroga halaga hondoklamle haina officials na phongdorakli source gi matungina anga adu nanung thil maha ki mamanabi singa sananaba mayumdagi thokibadagi hanjilakidabane aduga imung manung gi miyoi sing mari mata amani yumlona basingna pakhattuna thinarakpadagi nahan phau phangdana lekhi ngarang ayuk angan bada hui kya khongbagi makol taraktuna yengnarubada pukri mapal amada leiba mi sangnadaba mafam amada nupi masadu gi asipaksang phanglakibani Police ta pau piraduna asipaksang adu postmortem gidam pukatki angang ani ama nanthok hauba aduna tamlakpada maral leiraba mi edu mapam adumaki bikas mahato kaubi hari mak police na pharaba matung court puthokani hari